Loyalam E-PAO tabiriba khudingma po Hidram Susmitana numidangi pau pizili. Ministry of Home Affairs na silaga fam kiba mifam aduna Manipurda ing tapa hanjilaknaba khongthang amani haina lawi haina awangbo new maina fongdorakli. Ngarang Delhi da Ministry of Home Affairs na silaga fam kiba mifam Manipurda ing tapa hanjilaknaba khongthang amani fam kiba mifam asina tangdu leitaba hanjilaknaba khongthang thangjinba haure haina mifam aduda saru yaruba Water Resources Minister awangbo new maina haikre. Wafam asing ngarang Delhi gi Subramanian Varti Markta leba Khan Market ke Ministerial Hall da BJP Manipur gi in charge su oiriba Lok Sabha gi MP Samvit Patra Ministry of Home Affairs ki Advisor North East AK Misra yauraga Maitei amadi Kuki Minister MLA Singha unakhiba aduda saru yaruraga Awangboy Numa Yauna Minister Amadi MLA Khara ngasi Imphal da tholakibada Minister Awangboy Numaina airport da Fangmi Singh da Fongdokibani Mahakna makha taraduna Pangmi Singh da hai ngarang Ministry of Home Affairs na silaga fangkiba mifam asi maru oina lamdam asida ing tapa hanjilaknaba paikhatpa khongthang amani mifam asidagi aikhoina tangdu leitaba hanjilaknabagi wafam kaya yauri hauzik maru oiriba isu asi punna solve tongminaba mathau tai mifam asida nakal anigi mahut sing unaraga wari sanabagi khudong chaba leiki makha taba mifam atuba matamda Ministry of Home Affairs na lokhalakani thajai haina su mahakna fangdokhi ngasi thunglakiba aduda Manipur Leingakta spokesperson su oiriba IPR Minister amasung Medical Minister Dr. Sapam Ranjan su chap manaba flight aduda Delhi dagi Imphal da thunglaki adubu mahakti pawmi singda wafam amata fongdoklamdana chatki Kuki jo loop masel marakta yanadaba mapal thokle UPF amasung KNO singi ming sizinaba condemn tawi haina fongdorakli Haukiba October Taramarida Aron Kipgen Amasung Dr. Sailen Anina United People's Front UPF Amasung Kuki National Organization KNO Anigiming Sizinaraga Kuki Jomi Margi MLA Singh Ministry Home Affairs na October Taramangada New Delhi da Naga Amasung Maitei MLA Singawari Sanabada Yaunaba Apil Tokiba Adubudi Tagali Adubu Kuki Jogi Mihut Singna Wari Sanabada Saruk Yaba Haiba Asida Kanglup Singh Asigi Apunba Demand Oriba Separate Administration Legislature sing Kudong Chaba Labor Union Territory ama pibinaba demand adudagi hongba tawduna wari sanagadabani haiba firep lawduna leikrabani asigumba firep ama lawduna leiba marak asida Aron Kipgen amasung Dr. Sailen Anina stakeholder singi tanaramdana amadi khanghalamdana UPF amasung KNO singi ming sizinaraga ngaihak leitana cherol thokpa asi akanba mawangda condemn tawi haina fongdorakli Nong no sem kiba district taret handokadabani haiba UNC gi demand Kuki Jo Singh nasu saugat kray ing kumja lising ani tarataruki December mapanda Manipur Sarkarna Ukhrul Tamenglong Senapati Chandel Churchampur amadi Thoubal district pu ani thokna khaidoklaga anoba district taret semduna Manipur ge apunba district tarataruk suhan khiba adu handoktuna hanagi district mapanda lehengadabani haiba United Naga Council UNC gi demand adubu World Kuki Jo Intellectual Council na saugatpa fongdorakli Adubu UNC na taliba demand asi saugatli hainadi fongdoklaga World Kuki Jo Intellectual Council gi maikadigi India gi President Draupadi Murmu da pisin khiba memorandum amada Manipur Sarkarna Englising ani taratarukta nongna district tare sem khiba khongthang adu handoknaba UNC da taliba demand asi saugatli Taubatapu hairiba district taret asi handokpa taragadi mamangda kumjada lisingamaga chamapan humdra nithoida leramba district boundary adu hanjinhangadabani haiba wafam ama hapchili Kuki Jogi demand asida lisingamaga chamapan humdra nithoi gi matamda Manipur North Haidona Senapati Ukhrul amasung Kamjom district Punsilaga district ama khaktamak oiramba Sadar Hills hairaga khangpopi amadi Sadar Hills ki manungda leriba tongan ba khulsing ngasina thangnaba district mangada yaukraba khulsing Manipur East hairaga Imphal East Imphal West Bisnupur amasung Kakching district pulaga saramba Tengnopal hairaga Tengnopal Chandel Thoubal Punchilamba Manipur South hairaga Churchampur amasung Fejol Pulamba Manipur West hairaga Tamenglong None amadi Jiribam district pulaga Supnagi district taruk khaktamak leramba adu hanjingadabani masina Maitai Kuki amasung Manipur gi Naga Furup singda chap manaba wahayal phanghanba oigani haina fongdorakli Leingakta Yaoba MLA Khara Kouraga meeting tawbani peace talk tawba natte haina Bimol Akoijam na fongdorakli
New Delhi da Ministry of Home Affairs na government ta yauriba MLA Khara Kouraga wari sariba asi pistok nate Leingakta yauriba MLA Khara Kouraga meeting tawani haina Manipur Lok Sabha gi MP Dr. Bimol Akoijam na phongdokre News channel amana loba interview amada Dr. Bimol Akoijam na hai ngarang New Delhi da wari sanariba asi pistok orabadi state asida leriba tongan ba party singi mihu ching yawfam thoi yamna pakthok chawthok na yengma changi adubu ngasigi asidi ruling gi coalition da yauriba MLA Khara Kouraga meeting tawani haina lowi Prime Minister na mahaki party gi amasung government asida yauriba MLA sing kauduna punna faminaraga wari safam thoi haibasi mahaki maikedigi matam kaya dagi haiduna laklaba wafam amani yamdrabada government asida Leiriba MLA Kudingmak Amata Ohenba Matautai Haina MP Bimol Akoijam na phongdokhi Mahakna haiki hauzik kuki gi cabinet minister ani yauna makhoi gi MLA singna separate administration pigadabani haina demand tawi amaromda lemhoriba cabinet minister amadi MLA singna separate administration pibe yaroi haina phongdokli Party asigi amadi government asigi manungda leriba MLA singi marakta khenaba wafam kaya leribasi ama khaktamak ohenaba hotnaba habasi yamna mathau taba amani haina zu phongdokhi Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Sugunu Thongkhongdagi Ithai Virus Pabgi lambi semlagani haina MLA K Ranjitna phongdokre Sugunu Thongkhongdagi Ithai Virus makhong Pabgi lambi Pradhan Mantri Gram Sarak Yojana PMGSY scheme gi makhada semlagani haina Sugunu Kendragi MLA Kangujam Ranjitna phongdorakle MLA Ranjitna phongdokibada Kakching District ki Sugunu Kendragi manung channa Manipur Turel gi mapanda leiba khongang kun henbagi miyam gi maru oiba lambi oiriba Sugunu Thongkhongdagi Ithai Virus makhong fawgi charakna kilometer kulhumdoi rom sangba lambi asi PMGSY scheme makhada semnaba hauzik tender thadanari Tender Hadanabagi Araba Matam October Kunmarini, Tender Hek Loibaga in Handaki working season Manungda Lambi Asi Fazana Semlagani, Maram Aduna Matam Adu Fawadi Miyam Nangabiu, Panbayabadi Hadiba Lambi Asi Matam Quina Sembi Dabagi Mayokta, Ngarang Wangu Sandang Kongi Miyam na Lambi the talk to not protest Oduna Lambi Asi Sembina but Taksin Kibalay Cray. PHC Wangu Lifeangid Nifutaruk Suwa Foundation Day Pangtokre. Wangu Laifam da Leba Primary Health Center PHC gi Nifutaruk Suba Foundation Day gi Thoram Health Center asigi conference hall da pangthokre Kakching District ki Sugunu Kendra gi manung da Leba Health Center asigi Hospital Management Committee na sinduna pangthokiba thoram aduda committee gi chairman L Sarat LS Tona Maite PHC asigi medical officer in charge Dr. L Inaucha committee gi advisor L Khelchandra A Maimu amadi hospital asida mathau toriba doctor sing nurse sing Lab technician sing paramedical staff sing amadi PHC asigi makhada leriba health and wellness center singi nurse ANM sing su saruk yaki Thoram aduda MO in charge L Inauchana phongdokibada primary health center asida staff masing watlabasu makhal makha kayagi anabasing yamna lakpana PHC amana tawgadaba mathogdagi yamna hena wangna tawbana health center asina tawgadaba program mayam ama pangthoknaba hotnabada awaba kayadi mayoknari amasung tawriba thabak thoram singge asengba achumba report sing thabada health center amana thagadaba mathogi changdagi hena thaduna leiri Mahakna makhatana hai PHC asigi makhada asa worker ani watuna leibana mafam singdugi mi kok thiba yauna miron bising khangdokpa tangai fadana yamna mak mathau tarakpana hauzik watliba mafam singge asa worker sing mention binaba pukning chingsilakibaga loinana health center asida leiriba doctor nurse amadi staff singna hanadigi hauna kathoktuna lakliba asigumna makhatana miyamgi khanduna makhatana adumak thawai yauna thabak tongminasi Hospital Management Committee gi Chairman L Saratna Haiki Hospital asigi doctor sing nursing amadi staff khudingmakna lamdam sigi khanbiduna kathopaga loinana thamoi sengna miyamgi damak thabak tawbiyu thoram aduda PHC asigi staff ahum khangatuna makhoina thamoi sengna kathopaga loinana masagi mathodagi yamna hena thabak tawbigi damak achamba khudol pot sing piduna ikai khumnabaga loinana hospital asibu chawkhanaba khonabada achawba thodang loduna lakliba Hospital Management Committee gi TH damen dasu Kudolpot Piduna Ikai Kunaki SDC office kumbi mai thaki beda chenaba miyoi ahum police na fagat kray numit mari riman longtha kray
Haukiba September 26 SDC Kumbi Office Mai Tharambaga Mari Lenana Bisnupur District na Miyoi Ahum Fare Loinana Makataba Wahang Pahongidamak Court Putholaga Matung Numit Marini Police Custody da Rimalok Thakre Farabe Mihoi Ahum Adudi Kumbi Thongkong Lekai Dagi Moirangthem Ajay Kumar Chahi Kunithoi Lekai Adumakta Dagi Wahengbam Prava Kumar Chahi Kuntaret Amasung Kumbi Ising Chaiba Lekai Dagi Kumanthem Jasper Kawi Faraba Makwai Ahum Wahang Pahong Jathabada SDC Office Kumbi Mai Thakibagi Thodok Adu Makwai Masana Jathabani Haibe Yazare Thodok Adu the Generiba Atai Maral Labor Singsu Fana Bahonari Asigumba Government Keep Property Sing Manghantak Haliba Criminal Activity Singi Jathariba Miyoi Sing Asigi Mathakta Aingi Oiba Chab Chaba Action Logani Hari Rakesh Nauremgi Manipur Short Film Use Me International Film Festival Lisingani Kunmarigi Official Selection Taurakle E-PAO Films Production Manipur gi Banner Makhada Rakesh Nauremna Producer Amadi Director Oiba Supnatagi Minute Ahum Tamak Sangba Manipuri Short Film Use Me Second Pulari International Film Festival Lisingani Kunmarigi Official Selection Taurakle Trivandrum Kerala Leba Film News and Entertainment IPTV channel na sinduna pangthokpa film festival asigi official selection taropada Rakesh Nauremgi short film Use Me asi yawrakhibani ningsing bayawade film asi Film Education and Welfare Foundation Aurangabad Mumbai na sinduna pangthokiba manga suba Roshani International Film Festival lising ani kunmarida Best Short Film Director Award amadi Top 5 Film Award su fangkraba film ni ningsing bayai film asigi story Rakesh Naurem amadi Huidrom Suresni Nagindrana camera oiriba film asigi editor Rami Lamabamni Rakesh Naurem Moirangthem Oken Huidrom Marlin amadi Laisram Vijaya Lakshmina Maru oiba artist oiriba film asina Monchilakliba Turelgi isingna Thawai Panba Jibasingda Pigedaba Chaitheng adugi pausal ama pibani Akoibagi Fibam Buluna Lana Tambaga Loinana Lamida Achat Awok Toriba Singna Fata Haudi Hundokpagi Hainabi Thadokuna Environment Kansi Haibagi Pauzel Pidiba Short Film Ne Film Asigi Producer Amadi Director Rakesh Naurem Mamangda Lingzel Lupa Kunna Chingba Short Film Kayasu Direction Pikre Sakhenbi Itaima Fongdok Nadringe Ngaina Lai Sigi Wangmada Igi Kongul Amadi Bangladesh ki Sana Tampha Hariba feature film sing asi Rakesh Nauremna Puthokraba film sing ni Khul ngakpa singna tree plantation gi saruk ama oina u char sing thakre Kakching Khunau gi khul ngakpa singna Maikai Adomda leriba Tumurakpa chingda u chara kayamarum thajengkre Village Volunteer Force Kakching Khunau gi President Takhelambam Ramananda gi miyeng makhada Force asigi Commander oiriba Ningthaujam Mangal Maitaina Luchinglaga pangthokiba uchar thabagi thoram aduda mari leinana haikibada ngasi mahausagi kaitharakliba aing asagi khal asi khajiktang oirabasu koknabagi panamda uchara sing thabagi thoram asi pangthokpani haiki Marak Thatna Atenba break ama Mahiko Rhymes Teacher Training Center Manipur gi Unit A Pagantabi gi Anoba Fort Best Training Course Chatliba Chahi asigi December gi tang ani Ningthaukaban numit asidagi class haujaragani Maram asena MRTTC Pagantabi da lakpiduna training form lobiranaba nolukna khanganjari Course asida thamjariba khudong saba singdi Rhymes Teaching Training, Child Psychology, First Aid Course, Yoga, Potloi Makeup Training. Loina na lamdam asida miyamna pamna sizinariba kauna singi craft training gi khudong saba singstu fangigani. Hena akupa marol gidama contact number 9837161295 natraga 9362775603 asidagi khangbiba yagani. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Aroibada maru oiba pau amuka hana pizari Sugunu Thongkhongdagi Ithai Beres Pabagi lambi semlagani haina MLA Ranjit na phongdokrai Leingakta Yaoba MLA Khara Kouraga meeting tawbani peace talk na te haina Bimol Akoijam na phongdorakli SDC Office Kumbi Mai Thaki Bada Chenaba Miyoi Ahum Police na Fagar Kre Numit Marini gi Rimal Lokthakre Matang Asida Numidangi Pau People Lozare Tabiri Bakuding Mapu Amuka Hana Kurumjari